ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛ ꯈꯜꯂꯨ ꯍꯥꯏꯇꯥꯔꯦ ꯅꯪ ꯅꯣꯡꯃꯁꯤꯒ ꯅꯪ ꯀꯔꯤ ꯑꯄꯥꯝꯕ ꯈꯟꯒꯅꯤ? ꯄꯥꯕꯨꯡ. ꯅꯪꯁꯨ ꯄꯥꯕꯨꯡ ꯂꯩꯔꯝꯃꯗꯤ ꯀꯩ ꯂꯩꯍꯟꯒꯦ ꯀꯥꯏ ꯈꯟꯒꯦꯕ ꯅꯪ ꯋꯥꯈꯟꯗꯨꯒ? ꯄꯩꯁꯥꯁꯦ ꯄꯤꯔꯒ ꯄꯣꯠꯁꯦ ꯂꯨꯄꯥ 90ꯇꯪꯒꯤ ꯄꯣꯠ ꯂꯧꯗꯣꯏꯅꯤ ꯑꯇꯩ ꯄꯩꯁꯥ ꯂꯧꯕꯤꯔꯝꯕꯅꯦꯕ. ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯃꯥꯏ ꯏꯁꯧꯁꯤ ꯇꯥꯕꯗ ꯑꯩ ꯏꯁꯧ ꯂꯥꯡꯗꯧ ꯇꯜꯂꯦ. ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯉꯁꯤꯗꯤꯀꯣ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯊꯤꯟꯗꯒꯤ ꯍꯧꯖꯔꯛꯑꯒꯦ. ꯑꯗꯣ ꯁꯤꯁꯤꯒ ꯀꯣꯐꯤ ꯂꯩꯔꯦ. ꯑꯩꯈꯣꯏꯁꯦꯀꯣ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯕꯀꯣ, ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯀꯩꯅꯣꯝ ꯆꯥꯁꯦꯅ ꯁꯤꯟꯕꯗꯀꯣ ꯀꯣꯐꯤꯒ ꯑꯗꯩ ꯁꯤꯅ ꯄꯣꯞꯀꯣꯔꯟꯅꯤ. ꯁꯤꯁꯦ ꯌꯨꯝꯗ ꯍꯧꯕꯅꯦꯕꯀꯣ, ꯑꯩꯈꯣꯏ ꯗꯤ ꯍꯣꯏꯁꯨ ꯂꯥꯛꯑꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯦ. ꯏꯁꯩ ꯁꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯏꯁꯩꯒ ꯁꯛꯑꯒ ꯄꯩꯁꯥ ꯇꯥꯟꯕꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ. ꯃꯌꯥꯝ ꯇꯨ ꯂꯩꯔꯦ दिखाओ दिखाओ उसका दिखाओ दीदी. थोड़ा सामने आके दिखाओ ना. ꯑꯗꯨ ꯃꯌꯥꯝ ꯑꯥꯗ ꯏꯁꯩ ꯁꯛꯏ ꯅꯨꯄꯥ ꯑꯃ. ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯁꯦꯀꯣ ꯁꯥꯊꯤꯅ ꯕꯦꯔꯥ ꯀꯥꯔꯦ. ꯃꯔꯤꯛ ꯃꯌꯥꯝ ꯇꯩꯕꯀꯣ. ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯎꯗꯕꯩ ꯋꯥꯅꯦꯕꯀꯣ. ꯀꯩꯅꯣ ꯁꯛꯁꯦ ꯊꯤꯕꯅꯤꯅ ꯏꯐꯦꯛ ꯈꯤꯇꯪ ꯍꯥꯞꯄꯤꯗꯅ ꯐꯤꯜꯇꯔ ꯃꯁꯥꯒꯤ ꯌꯥꯎꯖꯕꯗꯣ ꯃꯃꯥꯡ ꯀꯦꯃꯦꯔꯥꯒꯤ. ꯑꯗꯨꯅ ꯎꯗ꯭ꯔꯤꯕꯀꯣ. ꯑꯗꯨ ꯃꯃꯥꯏꯁꯦ ꯎꯔꯤꯡ ꯉꯥꯛꯇ ꯀꯔꯤ ꯁꯤꯖꯤꯟꯅꯔ ꯐꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ. ꯑꯗꯣ ꯉꯁꯤ ꯑꯃꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯃꯗꯤ ꯁꯤꯖꯤꯟꯅꯩꯕꯀꯣ. ꯀꯩꯅꯣꯗꯒꯤ ꯂꯧꯔꯒ ꯐꯥꯔꯃꯤꯁꯤꯗꯒꯤ ꯂꯧꯔꯒꯀꯣ. ꯑꯗꯣ ꯑꯩꯗꯣ ꯀꯤꯌꯣꯔ ꯁ꯭ꯀꯤꯟꯗꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ. ꯑꯗꯣ ꯀꯥꯟꯅꯗꯣꯏꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ. ꯑꯗꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤꯀꯣ. ꯑꯗꯩꯗꯤ ꯈꯪꯗꯦꯗ ꯁꯤꯒ ꯂꯥꯛꯄꯗꯩ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ. ꯃꯤ ꯈ꯭ꯋꯥꯏꯅ ꯑꯏꯪꯕ ꯃꯐꯝꯗ ꯂꯩꯅꯔꯒ ꯐꯖꯩ ꯈꯣꯠꯆꯩ ꯍꯥꯏꯅ ꯍꯥꯏ. ꯑꯩꯗꯤ ꯑꯏꯪꯕ ꯃꯐꯝꯗ ꯂꯥꯛꯑꯒ ꯅꯣꯡꯃꯩ ꯊꯤꯖꯟꯅ ꯄꯨꯔꯥ ꯍꯅꯨꯕꯤ ꯀꯣꯠꯇ꯭ꯔꯣꯛꯄꯤ ꯃꯥꯟꯁꯜꯂꯦ ꯃꯌꯥꯝ. ꯑꯗꯨ ꯃꯌꯥꯝꯅ ꯃꯥꯒꯤ ꯏꯁꯀꯤꯟ ꯈꯔꯥꯞ ꯑꯣꯏꯕꯁꯦ ꯐꯕ ꯈꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯃꯌꯥꯝ. ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ. ꯑꯗꯨꯝ ꯍꯥꯏꯔꯝꯃꯣꯕ. ꯑꯩꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯌꯦꯡꯉꯒꯀꯣ. ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦꯀꯣ ꯁꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯕꯖꯥꯔ ꯊꯣꯛꯒꯦ ꯇꯧꯔꯤꯅꯦꯕꯀꯣ. ꯄꯣꯠ ꯆꯩ ꯈꯤꯇꯪ ꯂꯩꯔꯨꯒꯦ, ꯆꯥꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯦꯕꯀꯣ. ꯑꯗꯨꯗꯒꯤ ꯄꯣꯠ ꯂꯩꯕ ꯊꯣꯛꯀꯦ ꯇꯧꯔꯤꯅꯤ ꯃꯌꯥꯝ. ꯌꯥꯝꯅꯕꯨꯗꯤ ꯊꯦꯡꯕ ꯅꯠꯇꯦꯗ, ꯄꯨꯡ 5 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕꯀꯣ. ꯑꯗꯣ ꯂꯩꯆꯤꯟꯅꯗꯤ ꯂꯣꯏꯔꯦ ꯃꯄꯥꯟꯗ. ꯑꯗꯣ ꯉꯁꯥꯏꯗꯤ ꯑꯗꯨꯝ ꯇꯟꯅ ꯂꯩꯔꯝꯕꯅꯦꯕ. ꯅꯥꯎꯆꯥ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯦꯕꯀꯣ ꯑꯩꯗꯤ ꯏꯊꯟꯇ ꯆꯠꯄꯗꯣ ꯇꯜꯂꯦꯕ. ꯑꯗꯨꯗꯨꯒꯤ ꯅꯥꯎꯆꯥ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ. ꯑꯗꯣ ꯃꯥ ꯍꯜꯂꯛꯑꯒ ꯃꯈꯣꯡ ꯍꯥꯝꯗꯣꯛꯑꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯖꯥꯔꯗ ꯆꯠꯂꯨꯗꯣꯏꯅꯤ. ꯕꯖꯥꯔ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯄꯣꯠ ꯂꯩꯕ ꯆꯠꯂꯤꯁꯦꯀꯣ, ꯄꯩꯁా ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯄꯣꯠ ꯂꯩꯔꯛꯄ ꯑꯃ ꯑꯣꯏꯔꯅꯤ, ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯄꯤꯁꯜꯂꯒ ꯄꯣꯠ ꯂꯧꯔꯛꯇꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯗꯨꯗꯤ ꯀꯣꯟꯅ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯦ. ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝ. ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯅ ꯆꯠꯁꯤ ꯏꯁꯧ ꯂꯥꯡꯕꯅ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯃꯥꯏ ꯏꯁꯧꯁꯤ ꯇꯥꯕꯗ ꯑꯩ ꯏꯁꯧ ꯂꯥꯡꯗꯧ ꯇꯜꯂꯦ. ꯅꯠꯇꯦ, ꯅꯪꯒꯤ ꯏꯁꯧꯗꯣ ꯎꯕꯗ ꯑꯩ ꯏꯁꯧ ꯂꯥꯡꯗꯧ ꯇꯜꯂꯦꯕ. ꯑꯗꯩ ꯑꯩ ꯁꯥꯇꯤꯟ ꯑꯃ ꯄꯤꯔꯛꯎꯁꯦ, ꯅꯣꯡ ꯇꯥꯏ ꯃꯄꯥꯟꯗ. ꯅꯪ ꯀꯔꯝꯕ ꯑꯗꯨꯗꯣ ꯄꯥꯏꯒꯦ ꯍꯥꯏꯔꯣ? ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯗꯣ ꯁꯨꯡꯂꯧ ꯂꯧꯊꯣꯛꯎꯅꯨ, ꯅꯪ ꯑꯗꯨꯝ ꯂꯤꯠ ꯂꯩꯌꯨ ꯅꯪ. दुकान जाऊरे लेकिन ना कहीं वो जैसा कि लास्ट जान आइए तू नापापी से लई खरगे उठी जागे नोमा सोई तो ना कुछ से फरागा लाओ मैम पैसा पीरगा पोसे लुपा 90 पोलो दे पैसा लौटीरमबनेबा ब्लॉग बनाती हूँ मैं, इसलिए वीडियो ले रहा। अभी देखती हूँ क्या क्या चीज़ें लेने के लिए. मुझे यार मैम नापापी से को आई कुछ पूरा कायरे बसे पूरा होरगा लेरेबको अदो नना चाक चाबसे मोंग चादेबा अदुदुगी मथंग वीडियो ददिको असि नापापीसु लेरे कईगोगिने मोटर मपोमदो लौरनी अदुगा हैबा हैतबा मोबाइल की चेंगे उती थोंगके बातगा मुबांग तौरकनबनी लौरेजे फंगिङैदा अदुगा असि लौरे नौजा चानिङे अदुगी लौबिरैनीꯩꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯩ ꯆꯥꯗꯧ ꯀꯤꯔꯦ. ꯅꯧꯆꯥꯅ ꯄꯨꯔꯛꯏꯅꯤ, ꯃꯥ ꯁꯅꯥ ꯆꯠꯄꯗ ꯐꯪꯉꯛꯑꯦ. ꯁꯅꯥ ꯆꯠꯄꯗ ꯄꯥꯜꯂꯝꯃꯦ ꯍꯥꯏꯅ ꯅꯧꯆꯥ ꯏꯃꯥꯟꯅꯕꯅ ꯄꯤꯔꯛꯑꯦ. ꯑꯗꯣ ꯑꯩ ꯆꯥꯗꯧ ꯇꯜꯂꯦ ꯃꯌꯥꯝ, ꯀꯤꯖꯩ. ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯁꯦꯀꯣ ꯁꯥꯊꯤꯅ ꯕꯦꯔꯥ ꯀꯥꯔꯦ. ꯃꯔꯤꯛ ꯃꯌꯥꯝ ꯇꯩꯕꯀꯣ. ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯎꯗꯕꯩ ꯋꯥꯅꯦꯕꯀꯣ. ꯀꯩꯅꯣ ꯁꯛꯁꯦ ꯊꯤꯕꯅꯤꯅ ꯏꯐꯦꯛ ꯈꯤꯇꯪ ꯍꯥꯞꯄꯤꯗꯅ ꯐꯤꯜꯇꯔ ꯃꯁꯥꯒꯤ ꯌꯥꯎꯖꯕꯗꯣ ꯃꯃꯥꯡ ꯀꯦꯃꯦꯔꯥꯒꯤ. ꯑꯗꯨꯅ ꯎꯗ꯭ꯔꯤꯕꯀꯣ. ꯑꯗꯨ ꯃꯃꯥꯏꯁꯦ ꯎꯔꯤꯡ ꯉꯥꯛꯇ ꯀꯔꯤ ꯁꯤꯖꯤꯟꯅꯔ ꯐꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ. ꯑꯗꯣ ꯉꯁꯤ ꯑꯃꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯃꯗꯤ ꯁꯤꯖꯤꯟꯅꯩꯕꯀꯣ. ꯀꯩꯅꯣꯗꯒꯤ ꯂꯧꯔꯒ ꯐꯥꯔꯃꯤꯁꯤꯗꯒꯤ ꯂꯧꯔꯒꯀꯣ. ꯑꯗꯣ ꯑꯩꯗꯣ ꯀꯤꯌꯣꯔ ꯁ꯭ꯀꯤꯟꯗꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ. ꯑꯗꯣ ꯀꯥꯟꯅꯗꯣꯏꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ. ꯑꯗꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤꯀꯣ.
ꯑꯗꯩꯗꯤ ꯈꯪꯗꯦꯗ ꯁꯤꯒ ꯂꯥꯛꯄꯗꯩ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯤ ꯈ꯭ꯋꯥꯏꯅ ꯑꯏꯪꯕ ꯃꯐꯝꯗ ꯂꯩꯅꯔꯒ ꯐꯖꯩ ꯈꯣꯠꯆꯩ ꯍꯥꯏꯅ ꯍꯥꯏ ꯑꯩꯗꯤ ꯑꯏꯪꯕ ꯃꯐꯝꯗ ꯂꯥꯛꯑꯒ ꯅꯣꯡꯃ ꯅꯣꯡꯃꯩ ꯊꯤꯖꯟꯅ ꯄꯨꯔꯥ ꯍꯅꯨꯕꯤ ꯀꯣꯇ꯭ꯔꯣꯛꯄꯤ ꯃꯥꯟꯁꯜꯂꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯅ ꯃꯥꯏꯒꯤ ꯁ꯭ꯀꯤꯟ ꯈꯔꯥꯞ ꯑꯣꯏꯕꯁꯦ ꯐꯕ ꯈꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯃꯌꯥꯝ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣꯕ ꯑꯩꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯌꯦꯡꯉꯒꯀꯣ ꯃꯌꯥꯝ ꯕꯟ ꯂꯩꯔꯛꯄꯗꯣ ꯆꯥꯔꯤ ꯑꯗꯨꯗꯣ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯨꯒꯤ ꯀꯩꯅꯣꯝ ꯂꯩꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯎꯕꯗꯨꯒ ꯃꯥ ꯅꯥꯎꯆꯥ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯆꯥ ꯂꯣꯟꯒꯦ ꯇꯧꯕꯀꯣ ꯅꯨꯡꯊꯤꯟꯗ ꯀꯣꯐꯤ ꯊꯛꯈꯤꯕꯗꯨꯅꯅꯦ ꯑꯃꯨꯛ ꯆꯥ ꯊꯛꯆꯜꯂꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯛꯑꯔꯣꯏꯕ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔꯛꯑꯔꯣꯏ ꯑꯗꯨꯗꯨꯒꯤ ꯆꯥ ꯂꯣꯟꯗ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯅꯥꯎꯆꯥꯗ ꯋꯥꯔꯤ ꯑꯃ ꯍꯪꯒꯦꯕꯀꯣ ꯅꯥꯎꯆꯥ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯪꯗꯣꯏ ꯋꯥꯔꯤꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯅꯦꯀꯣ ꯑꯁ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯗꯤ ꯄꯋꯥꯔ ꯑꯃ ꯄꯤꯔꯦꯅ ꯈꯜꯂꯣꯕꯀꯣ ꯅꯥꯎꯆꯥ ꯅꯉꯣꯟꯗ ꯄꯋꯥꯔ ꯑꯃ ꯄꯤꯔꯦ ꯅꯪꯁꯦ ꯖꯍꯥꯠꯀꯣ ꯅꯪꯒꯤ ꯅꯈꯨꯠꯁꯤꯒꯀꯣ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯪ ꯃꯃꯥ ꯑꯣꯏꯍꯟꯅꯤꯡꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯖꯍꯥꯠ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯃꯈꯛꯇꯪꯅꯤꯀꯣ ꯁꯤ ꯌꯥꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛ ꯈꯜꯂꯨ ꯍꯥꯏꯇꯥꯔꯦ ꯅꯪ ꯅꯣꯡꯃꯁꯤꯒ ꯅꯪ ꯀꯔꯤ ꯑꯄꯥꯝꯕ ꯈꯟꯒꯅꯤ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯀꯩꯒꯤ ꯈꯜꯂꯤꯕꯅ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯕ ꯅꯪꯗꯣ ꯈꯜꯂꯛꯏꯗꯣ ꯎꯅꯤꯡꯉꯤꯕ ꯅꯪ ꯎꯅꯤꯡꯕ꯭ꯔꯥ ꯌꯥꯝ ꯃꯤꯁ ꯇꯧꯕ꯭ꯔꯕ ꯃꯃꯥꯗꯤ ꯎꯅꯤꯡꯗ꯭ꯔꯣ ꯑꯗꯣ ꯃꯃꯥꯒ ꯄꯥꯕꯨꯡꯒ ꯀꯅꯥꯅ ꯍꯦꯟꯅ ꯎꯅꯤꯡꯒꯦ ꯈꯔ ꯍꯧꯍꯧ ꯉꯥꯡꯉꯧ ꯇꯥꯗꯦ ꯃꯃꯥꯅ ꯍꯦꯟꯅ ꯎꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯅꯉꯣꯟꯗ ꯄꯋꯥꯔ ꯑꯃꯈꯛ ꯂꯩ ꯇꯥꯔꯒꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯅꯤꯡꯉꯤ ꯀꯔꯤ ꯎꯅꯤꯡꯉꯦ ꯅꯪ ꯄꯥꯕꯨꯡ ꯈꯜꯂꯤꯗꯨꯗꯤ ꯁꯨꯝ ꯈꯔ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯏ ꯃꯔꯝꯗ ꯄꯥꯕꯨꯡ ꯃꯔꯝꯗ ꯀꯩ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯗꯤ ꯍꯥꯏꯗꯨꯗꯤ ꯀꯩ मेरा पापा ने ये लाया मेरा पापा ने वो लाया नुꯡꯉꯥꯏꯇꯦꯕ मेरा पापा ने बोला ꯍꯥꯏꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ मेरा पापा ने ये खरीदा वो खरीदा ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯁꯨ ꯄꯥꯕꯨꯡ ꯂꯩꯔꯝꯃꯗꯤ ꯀꯩ ꯂꯩꯍꯟꯒꯦ ꯀꯥꯏ ꯈꯟꯒꯦꯕ ꯅꯪꯒꯤ ꯋꯥꯈꯟꯗꯨꯒ ꯑꯁ ꯑꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯔꯝꯃꯗꯤ ꯁꯤꯁꯦ ꯇꯧꯅꯤ ꯂꯩꯗꯅ ꯅꯪꯒꯤ ꯋꯤꯁꯇꯣ ꯀꯩꯅꯣꯕꯗꯣ ꯑꯄꯥꯝꯕ ꯂꯩꯕꯤꯅꯤꯅ ꯅꯠꯇꯦ ꯑꯗꯣ ꯍꯥꯏ ꯅꯠꯇꯦ ꯋꯥꯔꯤꯕꯨ ꯅꯪ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯂꯩꯔꯝꯃꯦꯅ ꯈꯜꯂꯣꯕꯀꯣ ꯅꯪ ꯃꯅꯥꯛꯇ ꯅꯪ ꯃꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯁꯨꯝ ꯍꯥꯏꯅꯤꯅ ꯄꯥꯝꯄꯣꯠꯇꯣ ꯄꯣꯠꯇꯣ ꯃꯥ ꯆꯠꯂꯒꯦ ꯒꯥꯔꯤ ꯅꯪ ꯊꯥꯗꯣꯛꯀꯗ꯭ꯔꯕ ꯑꯗꯨꯝ ꯊꯝꯒꯗ꯭ꯔꯣ ꯅꯥꯇꯪꯗ ꯊꯥꯗꯣꯛꯈꯤꯒꯗ꯭ꯔꯣ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯅꯤ ꯀꯩꯒꯤ ꯍꯥ ꯂꯥꯛꯑꯗꯤ ꯍꯟ ꯇꯥꯕꯅꯤꯅ ꯂꯥꯛꯑꯗꯤ ꯍꯟ ꯇꯥꯕꯅꯤꯅ ꯌꯥꯝ ꯀꯞꯅꯤꯡꯉꯛꯏꯔꯕ ꯄꯥꯕꯨꯡ ꯄꯟꯕꯗꯨꯒ ꯀꯞꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯗꯗꯥ ꯂꯩꯔꯤ ꯇꯥꯇꯣꯟ ꯂꯩꯔꯤ ꯃꯃꯥ ꯂꯩꯔꯤ ꯏꯕꯥꯏ ꯂꯩ ꯑꯩ ꯂꯩ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯋꯥ ꯈꯨꯋꯥ ꯍꯥꯏꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯩ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯁꯨꯝ ꯃꯥꯁꯦ ꯀꯩ ꯍꯥꯏꯔꯛꯀꯦꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯪꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯪꯉꯤꯕꯀꯣ ꯃꯥꯁꯦ ꯉꯁꯤ ꯅꯣꯡꯃꯁꯤꯒ ꯃꯉꯣꯟꯗ ꯄꯋꯥꯔ ꯑꯃ ꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯣꯕꯀꯣ ꯃꯥꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯀꯔꯤ ꯋꯤꯁ ꯂꯩꯕꯅꯣ ꯍꯥꯏꯗꯣ ꯃꯥ ꯍꯥꯏꯕ ꯄꯥꯕꯨꯡ ꯂꯩꯍꯟꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝꯗꯨꯅꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯨꯝ ꯑꯩꯕꯨꯗꯤ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦꯕꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯅꯣꯡꯐꯥꯎ ꯈꯟꯗꯦ ꯈꯪꯉꯕ ꯏꯁꯥꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯁ ꯄꯥꯕꯨꯡꯗꯣ ꯂꯩꯔꯝꯃꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯄꯥꯒꯤ ꯑꯋꯥꯠꯄꯗꯣ ꯂꯩꯔꯣꯏꯗꯝꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯩꯒꯤꯗꯤ ꯊꯑꯣꯏꯅ ꯊꯨꯛꯖꯥꯃꯨꯛ ꯈꯜꯂꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯨꯝ ꯏꯃꯥꯒ ꯏꯄꯥꯒꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤꯀꯣ ꯏꯄꯥ ꯂꯩꯇꯕꯗꯩꯗꯤ ꯏꯃꯥ ꯂꯩꯕꯅ ꯍꯥꯏꯗꯤ ꯐꯩꯌꯦꯅꯗꯤ ꯍꯥꯏꯅꯩꯀꯣ ꯃꯤꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯃꯌꯥꯝ ꯃꯄꯥ ꯂꯩꯇꯕ ꯑꯃꯅ ꯁꯨꯝ ꯃꯄꯥ ꯑꯋꯥꯠꯄꯁꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯒꯅꯦꯕ ꯂꯩꯕꯅꯗꯤ ꯌꯥꯝꯗꯤ ꯈꯪꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯇ꯭ꯔꯃꯤꯅ ꯁꯨꯝ ꯑꯩꯅꯀꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯨꯝ ꯍꯥꯏꯗꯤ ꯑꯉꯥꯡ ꯀꯩꯀꯥ ꯃꯄꯥꯒ ꯁꯥꯟꯅꯕ ꯃꯄꯥ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯂꯨꯗꯧꯔꯤꯅꯀꯣ ꯑꯗꯨꯁꯤꯡꯗꯨ ꯎꯕꯗꯀꯣ ꯑꯩ ꯑꯇꯩ ꯀꯅꯥꯒꯤ ꯈꯟꯗꯦꯕꯀꯣ ꯑꯕꯨꯔꯦꯛꯁꯨ ꯌꯥꯝ ꯈꯜꯂꯨꯗꯦ ꯑꯩ ꯅꯥꯎꯆꯥꯒ ꯃꯨꯅꯨꯒꯇꯪ ꯈꯜꯂꯦ ꯑꯁ ꯃꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒ ꯂꯩꯔꯝꯃꯗꯤ ꯃꯣꯏꯅꯤ ꯁꯨꯃꯥꯏꯅꯒ ꯂꯦꯟꯅꯖꯗꯣꯏꯅꯤꯀꯣ ꯌꯥꯝ ꯀꯦꯖꯗꯣꯏꯅꯤꯀꯣ ꯀꯥꯏꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒꯅꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝꯕꯨ ꯈꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤꯅ ꯈꯦꯠꯇꯣꯛꯄꯗꯤ ꯌꯥꯗꯦ ꯀꯩꯗꯤ ꯇꯧꯗꯣꯔꯤꯀꯣ ꯑꯗꯨꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯁꯨꯝ ꯐꯪꯕꯤꯕ ꯀꯨꯏꯅ ꯂꯩꯃꯤꯟꯅꯖꯕ ꯏꯃꯥ ꯏꯄꯥ ꯁꯨꯅ ꯂꯩꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯅꯥꯎꯆꯥꯁꯨ ꯀꯩꯅꯣ ꯇꯧꯍꯧꯗꯦ ꯄꯥꯕꯨꯡ ꯃꯁꯛ ꯈꯪꯍꯧꯗꯦꯕ ꯃꯥ
ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯥꯁꯦ ꯊꯥ 6-7 ꯑꯗꯨꯃꯥꯏꯅ ꯁꯨꯔꯛꯏꯕꯀꯣ ꯃꯥ ꯍꯧꯖꯤꯛ ꯆꯍꯤ 19 ꯁꯨꯔꯦ ꯑꯩꯅ ꯑꯗꯨ ꯃꯇꯝꯗꯨꯒ ꯆꯍꯤ 19 ꯑꯗꯨꯃꯥꯏꯅ ꯁꯨꯕꯅꯦꯕꯀꯣ ꯆꯍꯤ 19 ꯅꯠꯇꯦ 19 13 ꯆꯪꯕ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯗꯣ ꯑꯗꯨꯒ ꯂꯩꯈꯤꯗꯕꯅꯦꯕ ꯑꯩꯗꯁꯨ ꯍꯧꯖꯤꯛ ꯆꯍꯤ 19 ꯍꯦꯟꯖꯜꯂꯛꯑꯦꯀꯣ ꯑꯗꯨꯗꯤ ꯀꯨꯏꯁꯜꯂꯛꯑꯦꯅ ꯑꯗꯨꯅ ꯁꯨꯝ ꯀꯥꯎꯔꯤꯗꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯁꯨꯝ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯀꯣ ꯀꯔꯤꯒꯤꯁꯨ ꯀꯥꯎꯕ ꯀꯩꯁꯨ ꯉꯝꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯅꯗꯤ ꯀꯞꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯃꯥꯡꯗ ꯀꯞꯄꯗꯤ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯒ ꯊꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯁꯨꯝ ꯈꯜꯂꯤꯅꯤꯀꯣ ꯅꯄꯥꯛꯄꯤ ꯂꯧꯔꯛꯄꯁꯤꯗꯤꯀꯣ ꯑꯩ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕ ꯎꯇꯤꯁꯦ ꯑꯝꯇꯪꯗꯤ ꯊꯣꯡꯉꯦ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯕꯗꯤ ꯌꯥꯔꯣꯏ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯍꯩꯒꯅꯤ ꯎꯇꯤ ꯊꯣꯡꯕꯁꯦ ꯁꯨꯡꯊꯣꯡ ꯊꯣꯡꯗꯦꯕ ꯑꯃꯨꯔꯛꯇꯤ ꯊꯣꯡꯈꯔꯦꯀꯣ ꯑꯩ ꯌꯨꯝꯗ ꯂꯩ ꯃꯇꯝꯗ ꯆꯤꯆꯦ ꯑꯣꯏꯅ ꯊꯣꯡꯕ ꯎꯔꯒ ꯃꯣꯏꯗ ꯍꯪꯅꯀꯣ ꯁꯨꯊꯥ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯑꯗꯨ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯅ ꯍꯪꯅ ꯏꯃꯥꯗ ꯈꯔ ꯆꯤꯌꯥꯝꯗ ꯈꯔ ꯆꯤꯆꯦꯗ ꯈꯔ ꯇꯧꯔꯒꯗꯤ ꯎꯇꯤꯗꯤ ꯑꯃꯨꯔꯛꯇꯤ ꯊꯣꯡꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯒ ꯑꯃꯨꯛ ꯁꯨꯝ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯒ ꯅꯄꯥꯛꯄꯤ ꯂꯧꯔꯛꯏ ꯍꯧꯖꯤꯛ ꯃꯣꯇꯣꯔ ꯂꯧꯔꯅꯤ ꯌꯦꯅꯝꯗꯤ ꯌꯨꯝꯗ ꯂꯩꯔꯦꯀꯣ ꯑꯇꯩ ꯀꯩꯀꯩ ꯃꯆꯪ ꯆꯪꯉꯤꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯪꯉꯅꯤ ꯑꯗꯨꯒ ꯊꯣꯡꯉꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦꯕꯀꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯥꯡꯅꯗꯕꯤꯗꯒ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯖꯥꯠꯅꯣ ꯅꯁꯛꯇꯣ ꯑꯝꯇꯪ ꯌꯦꯡꯍꯜꯂꯧꯅꯦ ꯆꯩ ꯆꯥꯅꯤꯡꯗꯦ ꯀꯥꯏ ꯑꯩꯕꯨ ꯅꯉꯣꯟꯗ ꯌꯥꯝ ꯐꯨꯕꯩ ꯇꯥꯏꯞꯇ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯄꯨꯔꯥ ꯄꯤꯔꯛꯏꯅꯣ ꯀꯔꯤ ꯇꯦꯕꯜꯗꯣ ꯍꯥꯟꯅ ꯐꯖꯅ ꯂꯣꯏꯁꯜꯂꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯉꯥꯡꯉꯩꯗꯣ ꯇꯦꯕꯜ ꯐꯖꯅ ꯊꯝꯒꯗꯅꯤ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯅꯣꯏꯅ ꯍꯥꯏꯕ 100ꯂꯛ ꯁꯨꯔꯝꯃꯅꯤ ꯐꯅꯗꯤ ꯆꯥꯎꯔꯦ ꯒ꯭ꯌꯥꯟꯗꯤ ꯇꯥꯗꯦ ꯌꯦꯡꯉꯁꯦ ꯅꯃꯥꯏꯗ ꯑꯣꯟꯁꯜꯂꯛꯎ ꯅꯁꯝꯗꯣ ꯐꯖꯅ ꯍꯥꯏꯒꯠꯂꯨ ꯑꯝꯇꯪ ꯏꯁꯇꯥꯏꯜ ꯑꯃ ꯀꯜꯂꯤꯕ ꯁꯤ ꯌꯧꯅꯦ ꯁꯤꯒ ꯑꯣꯟꯊꯣꯔꯛꯎꯅꯦ ꯅꯍꯥꯟ ꯑꯝꯇ ꯑꯣꯟꯊꯣꯔꯛꯑꯣꯕ ꯋꯥꯒꯦꯕ ꯅꯍꯥꯟ ꯅꯉꯣꯟꯗ ꯁꯝ ꯀꯛꯎ ꯆꯣꯏꯅ ꯆꯠꯂꯒ ꯅꯪꯅ ꯁꯥꯏꯠ ꯂꯣꯏ ꯐꯥꯟꯗꯠꯂ ꯅꯃꯥꯅꯤ ꯀꯛꯂꯛꯇꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯊꯥꯕꯨ ꯐꯥꯗꯦ ꯁꯝ ꯀꯛꯈꯤꯕ ꯌꯦꯡꯉꯨꯅꯦ ꯁꯝ ꯀꯛꯄ ꯃꯤ ꯍꯌꯦꯡ ꯑꯣꯖꯥꯅ ꯁ꯭ꯀꯨꯜꯗ ꯍꯥꯏꯔꯅꯤ ꯁꯝ ꯀꯛꯂꯣ ꯍꯥꯏꯅ ꯍꯥ ꯀꯔꯦꯕ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯑꯣ ꯏꯕꯨꯡꯉꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯦ ꯍꯥꯏꯅꯣ ꯌꯦꯔꯨꯝꯁꯦ ꯊꯣꯡꯁꯦ ꯍꯥꯏꯔꯣ ꯅꯪ ꯁꯤꯁꯤꯒ ꯏꯁꯤꯡ ꯑꯃ ꯏꯊꯣꯔꯛꯑꯣ ꯅꯣꯆꯥ ꯅꯃꯥꯏ ꯊꯨꯒꯥꯏꯅꯤ ꯈꯪꯉꯨ ꯅꯥꯔꯛꯑꯗꯤ ꯑꯩ ꯂꯥꯏꯌꯦꯡꯕ ꯉꯝꯃꯣꯏ ꯅꯪ ꯀꯩꯅꯣ ꯌꯥꯝ ꯎꯁꯤꯠꯊꯑꯣꯏꯗ꯭ꯔꯤꯗꯣ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯣ ꯁꯨꯛꯌꯥꯝ ꯏꯪꯈ꯭ꯔꯃꯝꯁꯦ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯏꯊꯣꯛꯑꯒ ꯅꯥꯔꯛꯑꯣꯏꯗ꯭ꯔꯣ ꯑꯗꯩ ꯍꯣꯔꯦꯟ ꯅꯕꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯑꯅꯤ ꯌꯦꯡꯁꯟꯗꯦ ꯈꯣꯠꯆꯟꯗꯦ ꯑꯗꯨ ꯇꯧꯗꯦ ꯈꯣꯟꯗꯤ ꯆꯥꯟꯕꯩ ꯊꯕꯛꯇꯅꯤ ꯑꯩꯉꯣꯟꯗ ꯇꯧꯗꯣꯏꯁꯦ ꯅꯥꯔꯛꯑꯣ ꯃꯑꯣꯡ ꯀꯌꯥ ꯆꯥꯔꯣꯏ ꯌꯥꯔꯦ ꯋꯥꯈꯜ ꯈꯟꯅꯔꯦꯅꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯣ ꯌꯥꯝꯅ ꯈꯜꯂꯅꯨ ꯋꯥꯊꯤ ꯋꯥꯔꯝ ꯌꯥꯝ ꯉꯥꯡꯒꯅꯨ ꯈꯪꯉꯕ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯛꯑꯣꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯇꯧꯁꯟꯅꯔꯅꯨ ꯌꯥꯔꯦ ꯈꯪꯉꯦ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯦ ꯑꯗꯣ ꯈꯜꯂꯔꯅꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯕ꯭ꯂꯣꯛ ꯇꯧꯕꯁꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩ ꯈꯟꯐꯝ ꯈꯪꯗꯦꯕꯀꯣ ꯈꯟꯐꯝ ꯍꯥꯏꯁꯦ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯑꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦꯕ ꯃꯨꯛꯕꯥꯡ ꯇꯧꯔꯒꯁꯨ ꯈꯨꯠꯁꯦ ꯅꯥꯏ ꯑꯗꯣ ꯈꯨꯠꯁꯦ ꯈꯤꯇꯪ ꯐꯔꯛꯑꯒꯗꯤ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯝ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯕꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯤꯡꯗꯦꯕ ꯊꯥꯡꯒꯠꯄ ꯐꯥꯎꯗꯦꯕꯀꯣ ꯑꯗꯨꯝ ꯇꯟꯁꯤꯜꯂꯛꯄ ꯑꯃ ꯄꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅꯒ ꯌꯦꯡꯕꯤꯔꯗꯤꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤꯅꯦ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯉꯦꯕ ꯑꯗꯨꯗꯨꯅꯁꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦꯕ ꯑꯗꯣ ꯖꯦꯔꯨꯝ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯅ ꯊꯣꯡꯕ ꯈꯣꯠꯄꯗꯣ ꯎꯠꯂꯛꯑꯔꯣꯏꯒꯦ ꯇꯜꯂꯦ ꯍꯥꯏꯗꯤ ꯁꯨꯝ ꯌꯥꯝ ꯆꯥꯏꯔꯦꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯑꯗꯨꯅ ꯁꯤ ꯆꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤꯅ ꯊꯦꯡꯉꯅꯤ ꯅꯥꯎꯆꯥ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅꯤ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗꯦꯕ ꯑꯩ ꯀꯔꯤꯝ ꯈꯜꯂꯝꯗꯕꯅꯤ ꯑꯩꯈꯣꯏ ꯅꯥꯎꯆꯥꯅ ꯀꯥꯏꯗꯒꯤ ꯑꯩꯁꯨ ꯀꯥꯏꯗꯒꯤ ꯍꯪꯖꯜꯂꯨꯗꯅ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦꯀꯣ ꯃꯌꯥꯝ ꯈꯜꯂꯨꯗ꯭ꯔꯒ ꯈꯔ ꯐꯕꯅꯦ ꯍꯦꯛ ꯈꯟꯕ ꯍꯧꯒꯠꯈ꯭ꯔꯗꯤꯅꯦ ꯊꯥꯗꯣꯛꯄ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯨꯝ ꯀꯃꯥꯏ ꯍꯥꯏꯅꯤ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ